पाउसे युमफम उइबमर उइब पाउ खरा अपडेट तौजरे मणिपुर कोविड की एक्टिव केस हंधरकले मणिपुर हौकिबा पुंग कुनमरी असिदा सैंपल लिसिंग अमगा सुमला कुनगा तरुक टेस्ट तौबदा ब्योय हुमपुदरा मपन पॉजिटिव ओइबा थेंगनादुना पॉजिटिविटी रेट 7.7 दा हंधाकले लोइदना एक्टिव केस उ ngarang phobada saduk nifuga mari leramba du ngasi samaga marfudara taruk ta handagre COVID-19 common control room na thadorokpa cherol ki matungina state asida nongna COVID positive oiba thengna khraba singa do Imphal East dagi kunithoi o West dagi kuntaret Thawal dagi manga Besnupur dagi ani Kakching dagi ani Kangpokpi dagi manga Kamjong dagi amba Ukhrul dagi ani Tamenglong dagi ahum Tengnopal dagi ama Susanpur dagi nifan amadi Sandel dagi amane Makoi ganang naramba singi khongkul liba amadi makoi ge lepham sing containment oil law thopa gi thabu paikhat pa hokre Nauna positive boy kipa singa si tharaga hojuk pa pada positive boy krapa pan ba mising laga magalising kuntra ga nipan samri humfo ga nipan yaukre au ki bapung kun mari asda mioi marfudra hom doi disaster tauke loina hana ki si thopa record sing khomjilaga punna mioi chama kun ga tare disaster tauke aina pare Maramasina hojuk pa pada disaster tau krapa pan ba mising laga magalising kuntra ga maga satre ni foga nipan yaudana bhagala pagi sang marfudra nipan dasmik sono mari yaukre Nauna disaster tau krapa singa si home isolation dagi marfuga nithoi rims dagi ahom sisa hostel dagi tariat amade jiban hostel dagi amane auki bapung kunmari state asida covid positive oiba mioi amada siki bagi report leite laiki daba missing lising ari chamba kunmari da tomak lairi tha sigi kunithoi de state asigi tongan tongan ba vaccination center singda ponna mioi lising tara satet umbudrani fanda vaccine kap ki pagaloina na auju pa da vaccine kap kraba pun ba missing La kontra lising umpuga mathoi sanifan umpuga umdoi yaukre Sadaka sida India ki wana hauki bapung kunmari asdamioi lising kun ga mathoi chamri taraga mathoi positive hoiba thengna duna Auji phobada lebaka sida covid positive hoi ki ba apun ba mising Crore mari la kontra ga nifan lising umpuga nipan chamri umpudara tarug yaukre Loina na mioi umpuga darit laichat asina maram oidana siki baga loina na Laigi daba mising lak mga lising kun ga mga sapan marhudara tarit yaukre Macha tarakwa atopa pauda Ukhrul da transfer taukiba doctor sing posting mafam da join tauram dabagi wa thongnare Doctor Nifan female health worker taruk join taudabagi maram commission halengak thangkre Ukhrul district da Manipur Laiga ki health department na transfer thakiba doctor amade female health worker staff nurse kaya join taudan lairam badagi wa thongnare Masiga mari lainaba report ama yumpham oiraga Manipur Human Rights Commission की रिपोर्ट अमा सेमबका लोइना सु मोटो केस अमा सुलकोतना वेल चथबा होग्रे हिरमसिग मरि लेना Manipur Human Rights Commission की डिप्यूटी सेक्रेटरी ना कमीशन की मोट सिंदुना कंप्लेनेंट वेरका सु मोटो केस अमा थांगातख्रे केस असिद Manipur लेका की हेल्थ एंड फैमिली वेलफेयर के एडिशनल सेक्रेटरी डायरेक्टोरेट ऑफ हेल्थ सर्विसेज की डायरेक्टर Manipur स्टेट एड्स कंट्रोल सोसाइटी की प्रोजेक्ट डायरेक्टर मेडिकल ऑफिसर Dr. Moirangthem Rosita, Dr. Laisram Devwarta, Dr. Pratap Singh Moirangthem, Dr. Songtham Divika Devi, Dr. Daina Irengpam, Dr. Singham Sormila, Dr. Ayikpam Richardson, Dr. Michael Lung Kamai, Dr. Yangkum Upen Singh, Yauna Family Health Worker NZ, Tonton Devi, Okram Kamla Devi, L. Ibemsa Janu, Tongam Dilavati Devi ai Sangita Sanu amadi Iringbum Hemavati Devi na respondent oike Commission asina lakur kiba case asi tha asigi taraga ni fantagi kun phawba Ukhrul district ta MSRC gi mute kangbu amani human rights awareness program amadi camp setting gi pangthokiba thorom sing de yumpham oiduna chathabane Commission gi maike dagi vikala ki report amagi matungina tha asigi taraga mafanda district asigi deputy commissioner ki conference holder NGO human rights defender amade child right activity gi oina khana naidaba mifam ama pangthoke mifam adu da makoi gi maike dagi district asida wariba doctor amadi paramedic sing awat pasing pothokuna khagalaki mafam asida leiriba myu sing bathaba figani haiduna thajan ba amade mai masan tamangani ajunara child trafficking ki thaudok sing thokle Loina aran balambi da satna ki bakya su yawi abu wofum pokalake Commission ki maike de su lenga ki employees aibade medical officer staff sing matam chana makoi ki posting bafum da join tawdi haiba khangbasi an banati haibu wofum report odu ki para number 10 da yawre
report the para number 11 the commission joint toram driver medical officer ni fan amadi family health worker taruki mameng singning thina panduna yaram ke commission asi ki meki de ngasi thoke ba order aduda matam chana thabak joint toram daba medical officer singa dogi mathakta amadi female health worker singa dogi matangda madik chomba report ama zeul ani ki manung da pikhala kadabani ana health and family welfare ge assistant chief secretary amadi directorate of health services ki director da khangan ke officer sing asina satharam li bathong asi human right khongkaw na bathong amani an order adu da palle NGO sing adugi maike dagi MISRC da district adugi primary health center sing da ART gi khudong chaba ching matam chana phangana na ba wafam pukat ke komjali singani amagi December da pangtok bo World AIDS Day observation ki thoram da ART gi khudong chaba sing asi khwadi gi nak primary health center na da kana yimthom kuding da phangan kani ana phongdo ki basu lairabani maramaduna ariba khudong chaba sing asi Pangan bidre abege wakatsu lan kalake. Asiba Hakchang ani Fangkhre Fangkhre mapan Sukhre. Noney district ki makuham da thoki ba landslide ki thadok aduga marile na ngasi Asiba Hakchang ani Fangkhre. Ngasi phangkhiba Asiba Hakchang ani adu tharaga husu phabu da punna phangkhiba Asiba Hakchang Fangkhre mapan Sukhre. Asiba Hakchang ani phangkada ba watli haire. Police ki pauna hari bana ngasi phangkhiba Asiba Hakchang ani adu di LD sun thoilu jaikun ga tare mapuriba kabangkai gondai mai amasu ma ki pikli ba masa LD Jantaulu Sahi ani Surabini. Makuam Bilis Dagini Asiba Hakchang ani du Zenemski Mokta Thamkhre. Nagaland Mikhel Naksilak Labasu Pistol ki Waroisin Uba Pangdre. Nagaland Legislative Assembly ki Mikhel Matam Naksilak Labasu Hauju Pawada Bharat Sarkar Amasong NSN I'm ani ki Marakta Sathariba Santi ki Wari Asigi Waroisin Amato Uba Pangdre. English sing amagasampat Marfudara Tariki Agas Amadagi Nakalanina Sispar Tongdaduna Santi ki Wari Sataki Base. Sahi asigi agas amada sahi kun maka mafung pare aduga lisingani taraga mga ki agas da NSN ay mamasung Bharat Sarkar ani ki maragda inaki va framework agreement adu so sahi asigi agas da sahi tarhet mapung pare adu bhaujuk phawda santi ki wari asigi waroisin amato ba phangdre Nagaland Legislative Assembly ki mikhel asi matang sahi lisingani kulomdoi ki January February da pangtho kadabani adu ba mikhel mamang da waroisin amaporak phai aujuk phawba ki wanati yamna Aruba tangka kamada lairi maragasida Nagaland gi ebele humfu amasung MP sing yawwa Parliamentary Committee on Naga Political Issue ki maike dagi nakalani maki oinai kai khumna fa solution ama furak na ba yamna kanda dabi tawrakle makatarakwa atop pauda thiba khangdan lairiba Assam ki construction worker taraka mapan ki marungda tarhit Arunachal Pradesh ki jungle dagi Fangkhre China ki border taina pa Arunachal Pradesh ki Kurung Kumet district BR on road Construction work the tabak chuba yauba Assam dagi sinmi taraga mapan mamangi sayul lagi thiba khangda lakiba atuki manung tamiyo tarit ngasi Arunachal Pradesh ki asukpa jungle gi saruk amadagi Fangle haire Korong Kumet district ki deputy commissioner negi benki ana fangdok ki bada mafamadu da lairiba workers ngatu makata na thiba ki tabak satare ngaranga hing dong yai matung pung taraga ni thoi makai taba matam da fangki bane makoi singadu masya amna sole miyoi singadu chada thakna da bamasung hidak langthak sing pijari Makoi Hakchang ki fibam pagalaba matung da statement sing lawgane haire officer report amana hairi bana sinmi sing adu okiba irai numit da Kurung Kumet ki hori dagi jungle ki saruk da kilometer kun dagi da kun manga rom chalaga leibo mafam amada ki fangke bane harba sinmi sing adu China border ga taina ba Arunachal Pradesh ki Kurung Kumet ki damen sargal da BR on lambi sembagi engage tawbani ik festival ka mari leina na mayum da sarki haiba yada badagi okiba July manga da kari hori kem da ki sian ki bane Miyoi aduna makoi ki mayum Assam tamna jungle ki Assam bilambi da satpada mafum khangda lamuk na badagi phibam jamna thina soklaga asukpa jungle ki sarukta leiram ki bane makoi adu ki manung da amadi turial dagi sina Fangkhre bani SDRF ki maike dagi sinmi adu thiba ki tabak sathari NDRF ki maike dagi su atu pada search operation adu da saruk yaragani Indian Air Force ki helicopter sing su mafum khangda leiba sinmi adu thiba ki tabak yauna da bakhangal lagani haire hanadi mafum khangda leiba sinmi adu China ki border ka tainava Sarugobena China ki lanmi sing na phatana pormlagadra aina singna basu lairak khibane Maragasida Assam ki Lok Sabha de deputy leader Oiriba Gaurav Gogoi ni Union Defense Minister Rajnath da mafum khangdan lairiba sinmi sing adu thiba da army sinna batak sinre Kurung Kumet ki deputy commissioner ki meke ki athuma batam da mafum khangdan lairiba miyoi sing adu thiba da Indian Air Force ki helicopter sinaragani ana phongdokre Local village amasung police ki meke ki thiba khangdan lairiba miyoi sing adu kummi turil de irak nodad siramlagadra aiba ki singna balairi haire Churut thakpagi sahi kunga mathoida hengbatbada esina yakidre Commercial place amasung airport dagi designated smoking zone lokthongnalba churut thakpagi sahi hengkathananaba education institution
healthcare institution amsung live puja taunariba mafam singi manakta surut jon ba thingnaba Supreme Court da thangalakkiba petition apex court asigi justice Sanjoy Kisan kaulna lusingba ban samada yakedre ben sajige megedegi haikibada karigumba nangna afaba thabak kamari lereba case amagi publicity tawba pamlabadi padu PIL oina file tawrakadabane PIL oina file tawroidabane petition adugi megedegi public place sing da surut thakpagi penalty hengkathanaba churut joina yonba thingnaraba churut thakpagi nauna guideline am issue tawba yauna churut thakpagi sahi asi taragani fandagi kunmathoi da hengkathanaba Supreme Court da PIL ama file tawrakibane BIL aduga mari lainan advocate Subham Awasti amasung Sabtari gi Mistra gi maikri tagi airport restaurant amasung club na chingba often spacing the churut thakpa asina topa health effect away English ingani taragani fund the World Health Organization ki thokiba bulletin amada India la surut thakpa gi sanga si yamna wange surut thakpa India da mioi million mafandagi mapan makai foba siri sahi taraga taruk tagi na humfuga mari foba gi changda leriba mioi sina surut thakpa gi sanga si yamna wangi ana sophongdok pusulai grabane Nicotine and Tobacco Research ki journal amada kanagum bambioi amada surut thakpa gi dagi thorakpa maiku ato ato pasingna Wanjin badagi maliyam da sahi kutingi wena billion 567 healthcare da akaiba thogalle surut thakpana lungs da sokbada natna bit ubagi sangsu hantalle marmaduna commercial place na surut thakpa thingba galoina da surut thakpa gi sahi ase taragani fandi gol mathodi hengkathanna ba court da prayer tawki adubu court ki meke dagi wafam adu dismiss tawkhre haire Assam ki biker mari ki Asiba Hakchang Arunachal Pradesh ki lokjap amada leramba thengnare thasi ki taraga mapandagi mafam khangdana mangkiba Assam ki biker mari ki Hakchang Arunachal Pradesh ki manung chanba West Kamong district ki mafam amada sine leramba thengnare ana West Kamong district ki makok thongba official mana phongdoragle official asina phongdoraki baki matungina district asiki lokjap amada sina phangraba mioi singado Assam ki account district ki nayan basum tari sai kuntra Hirok Boru sai kuntra gani thoi Baidalta Parma hela sai kuntra amasung Sanjib Das sai kuntra ga mari ni haipa confirm tawre makoi mari ma Assam ki tongan ba writing club sing ki member ngaktari makoi mari adventure trip ama ki damak Assam dagi Arunachal Pradesh ki tawang tamna satki bane makoi mari karama da punna tungtu na laki aduba tha asiki taraga mapandagi makoi mari ga makoi gi mung manung gi mioi sing ka pau phauna bangam da laki bane haire makoi mari na tongla ki bakar atu ki saruk ayamba akayatu thok tuna leram ki makoi mari su kar manung da dhamak yawram ki lambi de laisel thabana maram oraga makoi mari atu soibra ki lok sabha sida tasin ba oiramba jai haina thajanari atu bhira masigi matang da hojik phabu gi honadi chap chana khangba ngamdri ge samalo khotuna thodok asigi matang da thijin bagi thabak chathaba haukre haire nagala marom dana maijak bagi thodok ta yamdrabada mioi taret chokre Assam gi beha bari area da mi leidaba building ama khangudana mai chalak bagi thodok da Yamdrabada mioi taret asoka Fangkhre and report sing haire report sing ki matungina mai chakpagi thodok asi karang nobidang thokibane mai adu matau karamna chalakibanu haibagi chap madangda haujuk phobagi oina di chap chana khangba ngamdre adu local sing na phongdor kibagi matungina ti gas cylinder pokhairak padagi mayuklang pogadu thokhewo eramba yai haire Rehavari area ki B floor da leiba mi leina building amagi ground floor da mai adu nobidang ki pung taraga mathoi makhairam tarak pada chak phawraki bane mai sakbagi pau hek phangbaga for tender of mafam adu da thuna yang da changsilaktuna pai adu control tawke haire Meghalaya ki BJP ki vice president ki farmhouse brothel oina sinare police Meghalaya ki BJP ki vice president Bernard Maki West Garo Hill district ki tura da leiba farmhouse asi brothel oina sinare ana police na phangdokre Hoki July kungani thoi ki midang da Meghalaya police na BJP ki vice president asi ki tura ke Rimpu Bagan da leiba Farmhouse the red tauki hariba farmhouse asi sexual crime yauna aina jadaba thawong kya chathare aibagi akhanaba pawama phangbadagi Meghalaya police the red chathagi bani marwena sahi asi ki February da sahi noriba nupi masa ama mafam khangtana mangkhre aibagi complaint ama lakpada ki red atu chathagi bani nabi masa adu mangki baga mari edana police na chatharki red aduda victim madu rescue tawraba matung turagi women police da khusinagi victim madu ki statement da miui khara namhakwa topa mamanaba ambaga loina BJP ki vice president asigi Rimpu Bagan da leiba farmhouse asida puke loina room ama warga mahakpo kyar khana sexual assault sathaki abedagi West Garo Hills ki SP BS Rathona lit tawraga hokibe irai nabit ki nabidangda BJP ki vice president asigi farmhouse adu da riat chathagi riat adu farmhouse adu da ginapi masa kunga mari yauna punna mioi humpuga mari phagarke farmhouse adu da angang nupa masa mari amasung nupi masa ama solon silaga yamna hygienic oidaba mongda thamlamba thengnaki Police farmhouse atudagi condom samanga fagatki
Panbiyabadi BJP ki Vice President Bernard Macha si militant group amagi former chairman oibaga loinana Englishing ani ki angan basarukta ki tongan ba criminal case kun gamanga ki matakta senai marwena tumra market ta leiba karbar wala sing gi nam haduna sel khaiba nongmai lalon ba aina jada bamong de yu amasong lottery ticket lalon ba chawna tongan ba criminal case sing de senai haire Agnifar ki makha da pangthoka da navy ki recruitment da candidate lak hen bana apply tawri Service ahum da short term ki wina induction tawna da bagidamak Agnivat model ki makha den navy da recruit tawna da bagidamak July amada registration augi badagi Haujuk bhabu da nupi applicant lising kun chamri marfutra mapan jawna punna applicant lagahum hen register tawri ani hiramasi ki matang da knowledge laiba officers in the thang chamle da phone torakle Officers aduna hairi madudi sahi asigi recruitment ki anba phase da Navy no offer tawriba pham lising ani sanipan ki damakti irai numit phawda punna application lagahum lising ahum chahum kunipan thajalakle adong model asigi makha de recruit tawba sing adu Agnivir Singh aina khangnaragani Navy na over recruitment model asigi makha de July amada class 12 pass tawraba candidate sing register registration hauki amsung process adu July kun kambri phawba sathagani Navy na class 10 pass tawraba candidate chani su recruit tawragani masiki damakta candidate sing July kun thra phawba registration yangani Indian Air Force ka manana Navy ki onasu scheme asibu taram na opagi mau uba phange leba ka sigi nahar rules na Agnivir Singh when armed forces the thabak tawba pami an officer lamana phongdo ke Agnivir scheme ki makha da IF the recruit tawna da bagida candidate lag da releasing jangkai rom register tawkhrabani register tawraba candidate sing aduna Air Force ki publishing ahong ki damakta complete tawna ko dawri bane Air Force na mamangi sahi ki application lag da releasing kunthra ga mathoi chama kunipan ga changdam da bada Defense aspirant sing the gipuna application lag da releasing ni fuga mafan saripan marfu drama fan pangtona recruitment cycle khudeng ma ki oina khwaidagi wangbu oiri haina IAF na phongtorakle makha tarakwa atopa Manipur gi pauda Langol Reserve Forest ki iroi semba chingki wathok excavator na lambi semjil lambabu singlebak lokthuk lambo oina axel lawgodorabra Si Minister NP Rendalu Chinglakliva Anisuba Lenga na Manipur ki Mausagi Khal Kandan Thamna Bagi Namak Lokalakwa Ahan Bathabak Tharom Singi Manungda Lenga ki Makha Dalai River Protected Reserve Forest ki Saruk Singda Haripung Bang Makhal Ani Sigi Dabak Siam Dona Thamli Basana Kangbun Sing Thugarakpa View Sing Mathakta Akan Bathabak Lokotuna Takthokpa Phawwa Aurak Lingai ki Sarakta Langkun Reserve Forest ki Manung Chalibai Roi Chemba Chingsin ki Sing Thakta Excavator JCB Sinaduna Apa Pa Amasung Asang Balambi Semjil Magi Report Pau Chasina Miyamda thamkraba matung da Manipur lenga ke Central Forest Division ki maike dagi lokhatpam thokpa thabak sing lokhatpa hokre adumai nama pausi asina Reserve Forest ki manung chaliba hiro semba singki sing thakta JCBC naduna apakpa lambi semjilingai da photo yauna thamkiba report adugi matungine action lawrakpa de illegal hoiba mongda Langkol Reserve Forest area dagi singlai pak sing lokthok lamde amasung harba thawthuk asimak Sadar West Range ki RO ki staff sin regular patrolling setpada thengnarapani ana phongtorakle haire Report adu tawkeba mit adu maktada Central Forest Division ki maike dagi preliminary offense report POR lokale abigi serol ambagi coffee fangke report adu da iroi semba sing thakda satharam lipa thawung adu ki mekta Central Forest Division ki maike dagi Indian Forest Act IFA 1927 ki section 26 ki makada lokharbam thokpa thabak lokale ana supalle adu lokhalak liba thawduk adu ga mari leina ba preliminary offense report ki coffee adu ki matungina Report asiki number na POR/CFD/2022/9478 haire Loina report adu Reserve Forest area dagi illegal oiba mongda chinglebak sing excavation tawrami abegi charge tawriba mioi amagi maming su palle Nagalamoromda Kaibul Lamjau da Heritage Park sagadabani abegi khongjang khamthengna kanselle namit tarani ki manungda saragani abegi thasaba pitrabadi Kaibul Lamjau da tourist sing sangalaroi lawthokre Bishnupur District ki Thanga Assembly Constituency ki manung chaliba Kaibul Lamjau National Park manakta Manipur Sanghai Festival ka mari leina da Minister na sahi khara ki mamangda itro Heritage Park sagani haibagi thajaba pikhraga hauju pawwa sadaba masung mafam masida sabagi motom moirang khunubda eco tourism park ni aiduna sagalakpa thawongbo yaning da phongtok laduna hanada ki Kaibul Lamjau da Heritage Park sagat kadabani haibagi demand tawdun lakiba Kaibul Lamjau gi miyam nanga sichu makatana 4 days tharaktuna Kaibul Lamjau National Park ki ket cho Lonchen bagal na gate mamangda wakat mi pam pamjindona tongan ba wafam singlak tokre ngasi jatagi ba sol lonchen bagi tabaga masung wakat mi pam adu demand committee on the construction of ethnic heritage park Kaibul Lamjau na sindona jathagi bane
ngasi ge khongjang adu kamari leina de demand committee asigi media cell gi meke deki somorjit chalam na thoraki ba chero lamada kaibul lamjau da ethnic heritage park soidana sagani abagi thajaba piti pawa kaibul lamjau da tourist visitor lakda kaibul lamjau gi akoi bagi miyam na athing ba thamle hare Nipan suba IRV CDO battalion na lupa crore amaga makharong gi mamal oikada ba brown sugar fagat kare Manipur lega da mai ka bachinja ke mehuk da sangsilibha lanjang ani suba tangak te hena khumang chawchin na balenga na state asida mathok tawriba ebara masung IRV sing da su drug bhagat bagi pangal pi khraba matung ahan ba oina Nipan suba IRV CDO battalion gi commandant and Madhuni mai MPS na lead ba naf Manipur gi team amana bateng panglag ngarang irai numita Mioy ma malem gi katin da lupa crore amaga lak yang khai gi mamal oigada ba brown sugar singa kwana na bhagat kre Fresh na phangba paw sin hai parabami edu maming MD Ras Khan sahi kun apokpa ki S Salimuddin kawe Imfalis ki jarpok ning thaunai mai le kai dagin haire paw sin makatan hai iril mung area da lona yadaba mai ka bachinjak pothok posin tawgadore haiba akang na paw ama phangba dage Nipan subai harvi CDO battalion ki commandant and Madhu Nimai lead tawba naf Manipur ki team manamateng pangba aganaba security force ko pu amana ngara irai numeki nongtil pung mari rom tabada Tiam dagi wadhuk taba lambi paringi bujari brickfield mayada saijin palak haina khangnaba mafam maduda thomjillaga asada uksing check tawraga leikibane aroibeda content sing asiki markuiba pau khara asiba pau damjariba Manipur local news YouTube channel asedagi yangberiba punamak pathaga sari channel asada tomda kanarabadi subscribe tawi business subscribe tawi ramaloinana like and share tawu sukawi kanupnamak po amakhanna thagasari